Hello, hello. Mic testing, hello. Hello, 1, 2, 3, hello. Yarba. Lakai sida lebiriba ichil naw mayam akoigi la hero bala paki nakanda leba manitongi Asonba Harish musiyo mayumdagi thokibadagi hanjulaktre kanagumba lekai sida leriba inei cha singna thengnabiba taragadi akoi lekai gi volunteer sing natraga pradhanda amasung angang imung manung singda pau pibinaba khanganjari Kadai tana nomi madu yang ang dana changi sibo. Chingkhong di yok sale ese. Umang manung da sum jangjan gardi sa kai thengnai ri kamai tawnia. Harish! 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 Kadai yong na nomi madu ngang no changri sibo. Masigi umang ase akhoi khol ga thangna na leresu aidi masita na ampok chang triba. Masi angang ji onthok puni da. Mama na haibada masa su ngam khide hai. Kyam thapna umang manung da changkra ba nomi. Oh, onthok puni da Harish nang sidi. Karino mi moi mapam chana tawriba mawong sibo imung sidagi thoki ba mi singje amta hanjalakte ba icha nupa dusu yumdagi chakcharaga thoki budusu hanjalakte amta mapa dusu angang thini thokraga hanjalaktri si engo ba khangni dana mapa do angang yaudana hanjalak chano aina kaidaugi engo ba Aigi chanu pa do yaudana yumda hanbaga ngamaro. Mama adugi matawne ichanupa do yaudana yumda change kainaga langaktuba isau myam do ai khangwaga ngamaro aikogi pradhan du suba sawba amde thokrabani aigi ichanupa do da kari haikrabno jo khangde magi isau do angang do da phajana langjilamani ni angang do na mathwai nungaitadana umangrom da chenjan gi aisinadi asu am thengabo umang manung sida kamai leram do no me ai cha do bo Kadumdagi angang no tawrisina yam nungaina aigi upala sida tumdanaga laine tawrisi ngune masa siga yam nungsine umang sida miyoiba kanamata laitena aina laiba laaga mana mafama sitana changa isinadi masu tangai phadaba amadi soidana lairamani phare ma yam nungaina tumasanu ai hayeng ayuk amu ma yeng bala age hayum angang se haugatlamdri yam phare mana haugatringaida magi chana ba khara thambiramage Male ngarang di nungai tungre sor hon baga jam nungai mi umangi nungsit nungsa sidi hakjang se yam tikhali he ujaw sidagi ne amta kumdhana ba tawhige ye kadai dagi ohi myam sida lermisina ngarang ina kahat padadi si ohi myam sidi amta leihawdabane Masibu sadal mayam thanami jala natraga masi uhai mayam sibu hu yaw jala ai charaga mu wan thar lai thoki dana ba
ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ ꯑꯉꯥꯡꯁꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯩꯅ ꯐꯖꯅ ꯂꯣꯏꯅ ꯇꯥꯛꯄꯤꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯎꯍꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯆꯥꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯒꯤ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯊꯝꯕꯅꯤ ꯈꯨꯔꯨꯝꯖꯔꯤ ꯑꯕꯣꯛ ꯑꯕꯣꯛꯄꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯗꯨꯒ ꯑꯕꯣꯛꯅ ꯄꯥꯏꯕ ꯉꯝꯃꯤꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯅꯪꯅ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯎꯖꯥꯎꯗꯨꯗ ꯂꯩꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯁꯨꯛꯂꯕ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕꯁꯦ ꯑꯕꯣꯛ ꯑꯩꯒꯤ ꯃꯤꯡ ꯍꯔꯤꯁ ꯀꯧꯋꯦ ꯎꯃꯪꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯗꯒꯤꯅꯦ ꯑꯩꯁꯦ ꯄꯣꯛꯂꯛꯄꯗꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯅ ꯑꯩꯁꯦ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯥꯝ ꯇꯧꯋꯦ ꯉꯔꯥꯡꯁꯨ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄ꯭ꯔꯙꯥꯟꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯒꯤ ꯃꯥꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯌꯥꯝ ꯉꯥꯡꯉꯦ ꯏꯁꯥꯁꯦ ꯌꯥꯝ ꯁꯣꯟꯕꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯑꯩꯁꯦ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯣꯠꯄꯅꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯎꯍꯩ ꯃꯌꯥꯝꯗꯣ ꯑꯗꯨ ꯉꯝꯃꯤ ꯃꯈꯩ ꯆꯥꯔꯣ ꯑꯗꯨ ꯆꯥꯕ ꯂꯣꯏꯕꯗꯅꯦ ꯅꯪꯒꯤ ꯄꯥꯡꯒꯜꯗꯣ ꯁꯥꯃꯨꯗꯧꯅ ꯀꯜꯂꯗꯧꯅꯤ ꯑꯁꯦꯡꯕ ꯀꯟꯒꯗ꯭ꯔꯕꯣ ꯑꯩꯁꯦ ꯃꯤꯗꯤ ꯂꯥꯏꯔꯗꯅꯅꯦ ꯍꯧꯗꯣꯡꯕꯨ ꯍꯦꯛ ꯀꯤꯖꯕ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯍꯣꯏ ꯑꯕꯣꯛ ꯑꯗꯨꯗꯤ ꯏꯁꯥꯁꯦ ꯁꯥꯃꯨꯕꯨ ꯀꯟꯅꯕ ꯑꯩꯅ ꯉꯝꯃꯤꯈꯩꯅꯦ ꯎꯍꯩꯁꯤꯡꯁꯦ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪ ꯆꯥꯊꯣꯛꯑꯣꯀꯣ ꯑꯕꯣꯛ ꯆꯠꯂꯦ ꯍꯌꯨꯝ ꯍꯥꯏ ꯀꯩꯅꯣ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯤ ꯃꯅꯝ ꯅꯝꯃꯤꯅ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯃꯀꯣꯟꯔꯣꯝꯁꯤꯗ ꯃꯤꯒ ꯆꯪꯉꯛꯇꯕꯁꯦ ꯉꯁꯤꯗꯤ ꯃꯤ ꯆꯥꯕ ꯇꯥꯔꯦꯗꯅ ꯃꯤ ꯅꯠꯇꯦꯅ ꯂꯥꯛꯏꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯔꯁꯨ ꯃꯈꯣꯏꯗꯤ ꯏ ꯅꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯂꯥꯎꯅꯦ ꯂꯥꯎꯅꯦ ꯑꯕꯨꯡꯉꯣ ꯂꯥꯎꯅꯦ ꯅꯪ ꯅꯁꯥ ꯌꯥꯅ ꯑꯩꯒꯤ ꯃꯀꯣꯟꯗ ꯆꯪꯉꯛꯂꯕꯅꯤꯅ ꯅꯪꯁꯦ ꯑꯩꯅ ꯆꯥꯕ ꯇꯥꯔꯦꯗꯅ ꯑꯣ ꯍꯧꯖꯤꯛꯀꯤ ꯑꯕꯣꯛꯇꯨꯅ ꯄꯤꯕ ꯕꯣꯔꯗꯣ ꯊꯨꯡꯂꯕ ꯃꯥꯜꯂꯦ ꯍꯧꯗꯣꯡ ꯎꯕꯗ ꯀꯤꯕ ꯑꯩꯁꯦ ꯀꯩꯁꯦ ꯎꯔꯕꯧꯇ ꯀꯔꯤꯝꯇ ꯅꯆꯨꯝꯗꯦꯅꯦ ꯍꯦ ꯀꯩ ꯅꯪꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯣꯏ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯗꯨ ꯍꯥꯟꯅ ꯇꯥꯈꯣ ꯑꯦ ꯀꯔꯝꯕ ꯑꯉꯥꯡꯅꯣꯅꯦ ꯁꯤꯗꯤ ꯈꯨꯟꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯡꯗꯤ ꯑꯩ ꯎꯕꯗ ꯂꯣꯏꯅꯃꯛ ꯀ꯭ꯂꯥꯛꯁꯦ ꯊꯛ 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 ꯅꯤꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯅ ꯋꯥꯔꯤꯒ ꯁꯥꯟꯅꯕ ꯍꯧꯔꯛꯏꯅꯦ ꯍꯥꯏꯌꯨ ꯏꯕꯨꯡꯉꯣ ꯀꯔꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩ ꯅꯪꯅꯅꯦ ꯑꯩ ꯆꯥꯕ ꯀꯩꯁꯨ ꯉꯝꯃꯣꯏ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯕꯥꯅꯤ ꯃꯔꯨꯞ ꯑꯣꯏꯔꯒ ꯇꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯈꯣꯏ ꯈꯨꯜꯐꯥꯎꯇ ꯊꯤꯜꯂꯝꯃꯨ ꯂꯥꯎ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯦꯒꯦ ꯃꯥꯏꯁꯤꯗꯤ ꯑꯩꯅ ꯍꯥꯏ ꯋꯥꯁꯦ ꯀꯩ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯅꯪ ꯇꯞꯇꯥꯏ ꯐꯨꯗꯦꯛꯀꯅꯤ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯝꯃꯒꯅꯦ ꯑꯩꯁꯦ ꯐꯨꯔꯣ ꯑꯩꯅ ꯉꯝꯃꯒꯅꯦ ꯅꯪꯁꯦ ꯆꯥꯔꯒꯦ ꯌꯥꯔꯦꯀꯣ ꯃꯤꯁꯇꯔ ꯇꯥꯏꯒꯔ ꯏꯕꯥꯅꯤꯕꯨ ꯐꯨꯅꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯤꯟꯅꯔꯁꯤꯕꯥꯅꯤ ꯅꯪꯅ ꯀꯥꯎꯁꯤꯜꯂꯛꯇꯅ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦ ꯑꯩ ꯑꯗꯨꯅꯦꯕ ꯑꯩꯅ ꯉꯁꯥꯏ ꯐꯨꯅꯔꯁꯦ ꯍꯥꯏꯗ꯭ꯔꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯨꯜꯐꯥꯎꯇ ꯊꯤꯟꯕꯤꯔꯨ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯂꯣ ꯑꯩꯒꯤ ꯃꯤꯡ ꯍꯔꯤꯁ ꯀꯧꯋꯦ ꯅꯠꯇꯦ ꯅꯪ ꯅꯁꯥꯗ ꯐꯔꯒ ꯀꯩ ꯑꯩꯕꯨ ꯐꯨꯕ ꯉꯝꯃꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯣꯏꯒꯤ ꯈꯨꯟꯐꯧ ꯊꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯕꯣ ꯑꯁ ꯑꯩꯁꯦ ꯀꯤꯕꯒꯤ ꯑꯩꯈꯣꯏ ꯈꯨꯟꯐꯧ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯉꯔꯥꯡꯗꯣ ꯑꯩꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯂꯝꯕꯤꯁꯦ ꯃꯊꯣꯡ ꯃꯔꯥꯡ ꯈꯪꯗꯗꯅ ꯎꯃꯪ ꯃꯅꯨꯡꯗ ꯑꯗꯨꯝ ꯆꯦꯟꯁꯤꯜꯂꯛꯑꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯝꯕꯤꯗꯣ ꯀꯔꯣꯝ ꯊꯣꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯕ ꯑꯗꯨꯒꯤꯗꯃꯛꯇ
ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯨꯃꯨꯛꯇ ꯊꯤꯟꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯣ ꯚꯥꯞ ꯇꯥꯔꯦ ꯑꯗꯣ ꯅꯣꯏ ꯈꯨꯟꯕꯨꯛ ꯊꯤꯜꯂꯗꯤ ꯑꯩ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯈꯤꯕ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯟꯖꯒꯣ ꯑꯗꯨꯅꯦꯕ ꯑꯩ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯈꯤꯒꯦꯕ ꯅꯪꯗꯤ ꯀꯤꯟ ꯈꯛꯇꯪꯅꯤꯗ ꯊꯤꯜꯂꯤꯗꯣ ꯅꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯎꯔꯗꯤ ꯑꯩꯉꯣꯟꯗ ꯇꯥꯕꯨ ꯊꯤꯟꯕꯋꯣ ꯅꯣꯡꯃꯩꯕꯨ ꯀꯥꯞꯄꯋꯣ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯅꯣꯏ ꯈꯨꯟꯒꯤ ꯃꯆꯤꯟ ꯌꯧꯕꯗ ꯑꯩ ꯎꯃꯪꯗ ꯑꯃꯨꯛ ꯍꯟꯈꯤꯒꯦꯕꯀꯣ ꯍꯣꯏ ꯕꯥ ꯍꯟꯈꯣꯕ ꯑꯩ ꯈꯨꯟ ꯃꯆꯤꯟꯃꯨꯛꯇꯪ ꯊꯤꯜꯂꯝꯃꯣꯕ ꯏꯆꯥ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ